ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯆꯩꯔꯥꯎꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯕ꯭ꯂꯣꯛ ꯀꯩꯝ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯆꯩꯔꯥꯎꯕꯗ ꯁꯤꯗꯩꯅ ꯃꯤ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡ ꯁꯥꯟꯅꯕ ꯑꯃ ꯂꯩ ꯑꯁꯤꯗ ꯃꯤ ꯑꯣꯝꯖꯅ ꯀꯩꯅꯣ ꯌꯦꯡ ꯂꯩꯔꯦ ꯀꯩ ꯂꯩ ꯌꯦꯡꯁꯨ ꯂꯥꯛꯋꯦ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯃꯉꯥꯏꯔꯦ ꯄꯩꯁꯥ ꯄꯥꯏꯗꯦꯕ ꯂꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯌꯦꯕ ꯅꯣꯡꯃꯩ ꯇꯥꯜꯂ ꯆꯥꯔꯒ ꯁꯨꯕ ꯑꯣꯏꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝ ꯊꯤ ꯆꯥꯎꯊꯣꯛꯆꯩꯕ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯑꯣꯏꯖꯔꯨꯕꯒꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯤꯅꯨꯡꯁꯤꯗꯤ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯃꯤꯅꯨꯡꯁꯤꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗꯗꯤ ꯏꯅꯥꯛꯇꯤ ꯈꯨꯜꯂꯦꯕ ꯑꯩꯈꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅꯃꯛ ꯑꯁꯤꯗ ꯆꯩꯔꯥꯎꯕꯒꯤ ꯀꯧꯔꯛꯏꯁꯦ ꯏꯃꯨꯡ ꯑꯍꯨꯝꯅꯅꯦꯕ ꯀꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯏꯕꯥꯏ ꯍꯣꯏꯅ ꯑꯃ ꯀꯧꯔꯛꯑꯦ ꯑꯩꯈꯣꯏ ꯗꯣꯟꯆꯥꯏꯅ ꯀꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯃꯟ ꯍꯣꯏꯅ ꯀꯧꯔꯛꯑꯦꯕ ꯑꯩꯕꯨꯗꯤ ꯌꯨꯝꯗ ꯂꯩꯇꯦꯗꯅꯀꯣ ꯏꯝꯐꯥꯜꯗ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯃꯣꯏꯁꯤꯁꯦ ꯑꯃꯅ ꯎꯔꯤꯄꯣꯛꯇ ꯂꯩ ꯑꯃꯅ ꯊꯥꯡꯃꯩꯕꯟꯗ ꯑꯃꯅ ꯈꯨꯔꯥꯏꯗꯅꯦ ꯂꯣꯏꯅꯃꯛ ꯀꯧꯕꯤꯔꯦ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯅ ꯆꯠꯇꯣꯏꯁꯤꯗꯤ ꯃꯥꯃꯟ ꯍꯣꯏꯗ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯕꯦꯁꯃꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯈ꯭ꯔꯅꯦꯕ ꯄꯨꯡ 11:30 ꯇꯥꯔꯦ ꯇꯦꯡꯀꯤ ꯏꯁꯤꯡ ꯂꯥꯛꯇꯅ ꯇꯦꯡꯀꯤ ꯏꯁꯤꯡ ꯊꯥ ꯂꯩꯔꯦ ꯋꯦꯗꯔꯁꯤꯅ ꯃꯔꯣꯟ ꯑꯃ ꯆꯥꯛ ꯁꯨꯕꯀꯣ ꯑꯩꯅꯕꯨꯗꯤ ꯆꯥꯛꯊꯣꯛꯑꯝꯃꯣ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯃꯣꯏꯗ ꯑꯗꯣ ꯃꯣꯏꯅꯗꯤ ꯌꯥꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯊꯦꯡꯉꯦ ꯍꯥꯏꯕ ꯉꯁꯥꯏꯅ ꯆꯥꯛ ꯂꯣꯏꯔꯕꯅꯦꯕ ꯄꯨꯡ 9:30 ꯑꯗꯨꯝꯗꯤ ꯃꯣꯏ ꯂꯥꯏꯒꯤ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕ ꯉꯟꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯕꯨ ꯍꯣꯏꯗꯣ ꯑꯗꯣ ꯆꯠꯂꯒꯦ ꯗꯥꯏꯔꯦꯛ ꯌꯨꯅꯤꯐꯣꯔꯝꯗꯅꯦ ꯁꯤꯗ ꯆꯠꯀꯦ ꯇꯧꯕꯅꯦꯕꯀꯣ ꯁꯤ ꯂꯧꯊꯣꯛꯄ ꯌꯥꯝ ꯇꯜꯂꯦ ꯍꯦꯕꯤꯗꯤ ꯑꯗꯨꯝ ꯀꯥꯞꯄꯒꯦ ꯊꯦꯡꯉꯦ ꯆꯥꯛꯁꯨ ꯆꯥꯊꯣꯛꯎꯔꯦ ꯑꯗꯨꯒ ꯅꯨꯡꯁꯥꯁꯨ ꯐꯖꯅ ꯁꯥꯒꯠꯂꯛꯑꯦ ꯄꯨꯡꯁꯤꯁꯨ 2:30 ꯇꯥꯔꯦ ꯑꯗꯨꯒ ꯚꯦꯟꯗ ꯑꯉꯥꯡꯒ ꯄꯨꯟꯅ ꯆꯠꯁꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗ ꯚꯦꯟꯒꯤ ꯊꯥꯎ ꯂꯩꯇꯔꯦ ꯚꯦꯟꯒꯤ ꯊꯥꯎꯗꯨꯁꯨ ꯍꯥꯜꯂꯨꯔꯦ ꯑꯗꯨꯒ ꯌꯨꯝ ꯆꯪꯉꯒ ꯑꯩ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯤꯅꯦꯕꯀꯣ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯥꯡꯃꯩꯕꯟꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯅ ꯂꯩꯁꯤꯅ ꯎꯔꯤꯄꯣꯛꯇꯅꯦꯕ ꯑꯗꯣ ꯆꯤꯡꯖꯤꯟꯗꯣ ꯑꯗꯨꯒꯤ ꯊꯥꯕꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯎꯔꯁꯦ ꯀꯩꯅꯣꯒꯤ ꯏꯔꯣꯏꯁꯦꯝꯒꯤ ꯆꯤꯡꯖꯤꯟꯗꯣ ꯁꯤꯗꯤ ꯀꯩꯝ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯆꯩꯔꯥꯎꯕꯗ ꯇꯧꯅꯤꯗꯤ ꯍꯥꯏꯕꯅꯦ ꯃꯊꯪ ꯆꯩꯔꯥꯎꯕꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯧꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯒꯥꯔꯤ ꯄꯥꯛ ꯇꯧꯔꯤ ꯁꯤꯗꯩꯅꯦ ꯀꯥꯗꯣꯏꯁꯦ ꯁꯤꯗꯩꯅ ꯃꯤ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡ ꯁꯥꯟꯅꯕ ꯑꯃ ꯂꯩ ꯆꯤꯡ ꯀꯥꯕꯗ ꯁꯦꯟꯗꯟ ꯃꯔꯤ ꯇꯠꯂꯒꯁꯨ ꯑꯗꯨꯝ ꯐꯪꯉꯅꯤ ꯁꯦꯟꯗꯟ ꯋꯥꯕꯤꯔꯨꯔꯅꯨ ꯁꯤ ꯂꯣꯏ ꯂꯩꯔꯦ ꯄꯨꯂꯤꯁ ꯑꯃ ꯂꯩꯔꯦꯅꯦ ꯁꯤꯗꯗꯤ ꯑꯦ ꯁꯖꯥ ꯂꯩꯕꯗ ꯑꯗꯨꯗ ꯌꯧꯕꯗ ꯉꯥꯏꯔꯦ ꯁ꯭ꯇꯦꯃꯤꯅꯥꯗꯤ ꯂꯣꯏꯔꯦ ꯃꯤ ꯈꯨꯆꯤꯟꯅꯤ ꯕ꯭ꯂꯣꯛꯀ ꯇꯧꯐꯝ ꯈꯪꯗꯦ ꯑꯍꯥꯟꯕꯒꯤ ꯄꯣꯏꯟ ꯑꯣꯄꯟ ꯖꯤꯝ ꯂꯩꯕꯗꯣ ꯑꯗꯨꯗ ꯌꯧꯔꯦ ꯋꯥꯕꯗ ꯂꯣꯏꯔꯦ ꯈꯨꯠꯀ ꯊꯤꯡꯗꯣꯛꯄ ꯂꯩꯇꯦꯉꯣ ꯗ꯭ꯔꯣꯞ ꯇꯧꯒꯦ ꯍꯥꯏꯕꯨ ꯁꯤꯗꯒꯤ ꯚ꯭ꯌꯨ ꯈꯔ ꯎꯕ ꯐꯪꯉꯦ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯌꯦꯡꯁꯤ ꯑꯁꯤꯗ ꯃꯤ ꯑꯣꯝꯖꯅ ꯀꯩꯅꯣ ꯌꯦꯡ ꯂꯩꯔꯦ ꯀꯩ ꯂꯩ ꯌꯦꯡꯁꯨ ꯂꯥꯛꯋꯦ ꯄꯟꯖꯥꯕ ꯀꯣꯝꯄꯤꯇꯤꯁꯟꯅꯤ ꯁꯤꯗ Ready go. Yongzhi. Bang. Bang. Yongzhi. 맞아 이네. Yongzhi. Đây vô. Winner. Xem ngoài rong là mấy cái gì? Ready go. 맞아 이네. 목절로. 맞아 이네. 목절로. 오케이로. 자동으로. 목절로. 맞아 이네. 뺑도 잘러네. 낙찰가 나오네. 예. 시대기 ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯁ꯭ꯇꯦꯆꯨ ꯂꯩꯕꯗꯣ ꯑꯗꯨꯅꯦꯕ ꯑꯁꯣꯝꯒꯤ ꯄꯣꯏꯟ ꯎ ꯐꯪꯕꯅꯦꯕꯀꯣ
ꯑꯗꯨ ꯌꯦꯡꯁꯤ ꯁꯤ ꯐꯤꯔꯥꯟꯁꯦ ꯅꯝꯒꯦ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐ꯭ꯂꯦꯛꯅꯤ ꯀꯥꯗꯤ ꯍꯥꯏꯅꯕꯅꯤ ꯑꯗꯣ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯉꯁꯥꯏ ꯅꯨꯃꯤꯠ ꯁꯤꯜꯂꯝꯕꯅꯦꯕ ꯒꯤ ꯄꯣꯏꯟꯁꯤꯅꯦꯕ ꯃꯌꯥꯝꯅ ꯅꯝꯅꯔꯤꯕ ꯄꯣꯏꯟꯁꯤꯅ ꯁꯣꯝꯗ ꯆꯠꯂꯒ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯃ ꯂꯩꯕꯅꯦ ꯑꯗ ꯁꯤ ꯄꯣꯏꯟꯁꯤꯕꯨꯇꯪ ꯆꯠꯂꯅꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗꯦ ꯌꯦꯡꯉꯁꯤ ꯁꯤꯗꯒꯤ ꯁ꯭ꯇꯦꯌꯔ ꯂꯥꯛꯑꯅꯤ ꯁꯤ ꯄꯣꯏꯟ ꯑꯃ ꯑꯁꯣꯝ ꯅꯥꯀꯟ ꯆꯠꯂꯒꯅ ꯑꯁꯣꯝꯒꯤ ꯄꯣꯏꯟꯗꯣ ꯇꯥꯗꯣꯏꯕ ꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯊꯤ ꯄꯥꯛꯈ꯭ꯔꯦ ꯍꯥꯟꯅ ꯈꯪꯉꯝꯕ ꯑꯣꯏꯔꯝꯅꯤ ꯁꯣꯝꯒꯤꯅ ꯑꯗꯩ ꯁ꯭ꯇꯦꯌꯔ ꯍꯧꯔꯦ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦꯗꯅꯀꯣ ꯑꯗꯨꯅꯁꯨ ꯑꯅꯝꯕꯅꯦ ꯍꯣꯡꯗꯕꯁꯨ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯤꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯌꯔꯗ ꯀꯥꯈꯠꯄꯗ ꯄꯨꯔꯥ ꯕꯤꯜꯗꯤꯡ ꯃꯊꯛ ꯀꯥꯈꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯀꯔꯤꯝ ꯆꯤꯡ ꯀꯥꯕ ꯑꯃꯒꯤ ꯐꯤꯜ ꯅꯨꯡꯉꯥꯏꯕꯗꯣ ꯐꯥꯎꯗꯦꯕ ꯑꯩꯈꯣꯏ ꯊꯥꯏꯅ ꯌꯥꯝ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯊꯛ ꯃꯈꯥꯒꯁꯦ ꯑꯍꯨꯝꯂꯛꯀ ꯀꯥꯈꯠꯄꯤꯅꯦꯃꯤ ꯑꯗꯨꯗꯒꯤ ꯄꯥꯏꯊꯔꯛꯄ ꯆꯦꯟꯊꯔꯛꯄ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯒ ꯂꯩꯕꯒꯁꯤꯗ ꯃꯤ ꯂꯥꯛꯑꯦ ꯒꯥꯏꯒ ꯄꯨꯔꯛꯀ ꯆꯦꯟꯊꯔꯛꯄꯤꯅꯦꯃꯤ ꯑꯗꯨꯗꯩ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯄ ꯅꯨꯄꯤꯒ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯀꯣꯏꯕꯒꯤ ꯐꯤꯜꯒ ꯐꯥꯎꯔꯛꯄ ꯃꯇꯝꯗꯒꯤ ꯑꯗꯨ ꯃꯇꯝꯗ ꯊꯤ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ 4-5 ꯑꯃ ꯆꯠꯂꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯥꯛꯄ ꯒ꯭ꯔꯨꯞ 4-5 ꯑꯃ ꯆꯠꯂꯒ ꯑꯁ ꯆꯤꯡꯅꯤꯅ ꯗꯥꯏꯔꯦꯛ ꯈꯧꯋꯥꯡ ꯋꯥꯡꯕ ꯑꯃꯨꯛ ꯂꯩꯅꯤ ꯈꯪꯀꯨꯠ ꯀꯨꯠꯄ ꯑꯃꯨꯛ ꯂꯩꯅꯤ ꯈꯤꯇꯪ ꯆꯦꯞꯄꯒ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯨꯛ ꯂꯩꯅꯤ ꯑꯗꯨꯗꯒ ꯑꯁ ꯁꯛꯁꯨ ꯈꯪꯅꯗꯕ ꯃꯤꯒꯗ ꯑꯁ ꯈꯨꯠꯀ ꯄꯥꯏꯔ ꯆꯤꯡꯈꯠꯅꯗꯅ ꯑꯁ ꯑꯃ ꯅꯨꯄꯤꯒꯗ ꯃꯊꯪ ꯆꯤꯡꯈꯠꯅꯔ ꯀꯥꯃꯤꯟꯅꯕ ꯃꯇꯣꯟꯒ ꯑꯁ ꯐꯝꯗꯅ ꯋꯥꯔꯤꯒ ꯁꯥꯟꯅꯕꯀꯣ ꯑꯗꯨꯏ ꯐꯤꯜꯗꯨꯒꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯅꯗꯤ ꯑꯝꯇ ꯐꯥꯎꯔꯣꯏꯗ ꯁꯤꯗꯩꯗꯤ ꯍꯦꯜꯂꯔꯣꯏꯗ ꯑꯁꯣꯝꯒꯤꯗꯤ ꯃꯊꯛꯇꯤ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯃꯊꯪ ꯀꯥꯎꯗꯨꯔꯣ ꯑꯩꯈꯣই ꯃꯊꯪ ꯌꯦꯡꯉꯨꯗꯨꯔꯣ ꯃꯊꯛꯇꯤ ꯂꯩꯔꯦ ꯑꯗꯣ ꯖꯒꯥꯗꯤ ꯂꯩꯇꯦ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯐꯪꯉꯔꯣꯏ ꯚ꯭ꯌꯨꯗꯤ ꯈꯔ ꯐꯪ ꯌꯥꯅꯤ ꯈꯨꯠꯀꯨꯝꯕ ꯊꯤꯡꯖꯤꯟ ꯅꯝꯕꯀꯣ ꯌꯦꯡꯉꯣ ꯐꯨꯜꯂꯦ ꯇꯨ ꯈꯔ ꯁꯤꯗꯁꯨ ꯄꯣꯏꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯒꯨꯝꯕ ꯄꯣꯏꯟ ꯑꯃ ꯑꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯗꯤ ꯋꯥꯔꯦꯕ ꯈꯔ ꯈꯥꯛꯅꯕ ꯁ꯭ꯇꯦꯌꯔ ꯀꯨꯝꯐꯝꯁꯤꯗꯤ ꯌꯦꯡꯉꯣ ꯀꯥꯈꯠꯄ ꯀꯨꯝꯐꯝꯁꯤꯗꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯑꯦ ꯄꯣꯠꯁꯤꯗꯤꯀꯣ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯊꯤ ꯂꯩꯅꯤ ꯁꯦꯝꯕ ꯋꯥꯅꯤ ꯁꯧꯕꯁꯦ ꯌꯦꯡꯉꯣ ꯐꯨꯜꯗ ꯁꯧꯋꯦꯗꯅ ꯁꯤꯁꯦ ꯌꯦꯡꯉꯣ ꯀꯩꯅꯣꯅ ꯃꯥꯔꯕꯜꯅ ꯇꯥꯏꯜꯁ ꯅꯠꯇꯦꯕ ꯁꯤꯗ ꯁꯣꯏꯗꯅ ꯈꯨꯇꯤ ꯑꯝꯇꯪ ꯊꯤꯖꯜꯂꯗꯤ ꯑꯗꯨꯝ ꯌꯧꯗꯦꯕ ꯂꯤꯐꯇ ꯀꯨꯝꯕꯩ ꯃꯑꯣꯡꯅꯤꯅꯦ ꯂꯥꯛꯇꯣꯏꯁꯦ ꯉꯁꯤ ꯋꯦꯗꯔ ꯆꯞꯇꯤ ꯆꯥꯔꯤ ꯏꯐꯨꯟ ꯑꯝꯇ ꯍꯧꯗ꯭ꯔꯦꯕ ꯅꯣꯡ ꯇꯥꯈ꯭ꯔꯕꯅꯤꯅꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯃꯤ ꯌꯥꯝ ꯂꯥꯛꯏ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯃꯝꯕꯒ ꯊꯤꯡꯕꯅꯦꯕꯀꯣ ꯑꯗꯣ